Hello everyone. Ahanba maktada loknungee Laija Chanel asina listener singbu taramna okchari amadi narrator isamangnasu ikoknona khurumjari. Ngasidagi hauduna hapchagadouriba wari asigi maming LEIKANGLADA-LIKLA. Mayamda wari asibu pathorapa matamda soikiba lankiba wahi ahenba yaurabasu pukchel chaurabisingna ngakpigani. Wari asi hingliba amadi sikraba kanagasu mari leinajade ayibigi wakhaldagi thorakpadu mayamda yahonjabani. Wari asi tangkak naina hapsagani aikhoi punna haubadagi loyo fau taminasi. Mayam adudi wari haujarage. Numito YouTube blogger mayam chak chanarami misu aduki matik yamlami hol adu miyam adugi khonjel aduna pungnin nilami mayam amaga wari sanari thoibina bai adagi sibu boyingdo natro rosnina mani bai kedorage thoibina wow masakubajado yam leme haiba rosnina yar hebe manangsu masak fazabada ngawbo ine hek tawardana thoibina fazabada ngawdoba kana legi bema thadoi nakandagi nabani di yam ngana laklamina thadoi ina kaira khunba imungi machani thadoi gi mapa lamdamasigi special contractor ni thadoi gi mama college lecture ni thadoi machin manaw ani khaktani mabung amadi maga rosnina ado kaigino nang thengla iduba thadoina ibema khoida ngai ngeda thigini thoibina akhoidi gari mapuna ngana laklabanina ngana yaure edana nupa masal singdushu wari sanari rosesna bai nang hantaki blog to fachaine kai chatlaga namuino boyingna bai noma ina office halakpada police personnel amaga imaman bi amaga pot yon yani yaroina ngangnaraga lerame aduda namkhibane bai jona aduna ni ne amnai haide rosesna ado nangdi cm na award pini kaina haida boyingna as khangdida bai adumaina di haibani jona yadego mi machade faw haibado lakladi yaponte na ha aikoidi asukuibase nongmata yengbidabra khangdeda rosesna aduni bai akoi blog sina kamai tawbono khangde khobido usalakadra haraga ekta leithakiba comment da ka ti loire bai yenghai baja na teda boyingna as noi shuba ado ngai khone akoi ngasi party se nupi yawbro bai rosesna yawe bai kedorage jona ado masak phajabi amani yawe haibane try tawro bai boyingna wathi tongno da bai taning deko noi oina try tawro nasak phajai loina pakhang yaknina jona nangna kariye boyingna hoi aduda john roses chapmanana aduda kaidoraba boyingna as yarise toklasi nupa amana attention please masigi ekhoi party asida sakhang maikhang naba oina YouTube blogger singbo party macha ama sinjabani specially boyingi damak ado mayam intro amam to oina tawbiyo mayam nupi dagi hause airo nupa dagi hause airo nupi amana nupa dagi yafabana nupi dagi rosnina nupa dagi nupa amana pharise mayam aingwanda hekta horage I ming lanchenba singzamai dagi blogger gi mingna kanglaicha rosesna I ming roses kongbadagi blogger gi mingna laishemba jonna I ming john kongbadagi blogger gi mingna yefathauni boyingna I ming boying kachikholdagi blogger gi mingna ima nupi mayamdu boying ubada murum sonai asumna nupagi mathang sum hainarakpana nupigi taran yaushilai rosnina I ming rosni thangmai bandagi blogger gi mingna yening thoibina I ming thoibi kuya thongdagi blogger gi mingna koro thadoina I ming thadoi thangmai bandagi
Blogger gi mingna yening leima. Boying thadoi bu ubada tapna thoi na tabra mani ai gi thoi ni khanghaudana thoi kaudana chinsilaki mayamdu ngakna boying de lo yeng nei boying na thoi nak ngan ki kai de leruge ha ai nang yaudari hingbase yam wari isasu chatpang hamle se hayo nang kai de leruge ba boying angau baga sap manakre khanghaudana thadoina boying gi mamaida khopak na thajili boying yan khangta taraki thadoina kaino ha nana khalise kaino ba aise nupine no usitri ro ha kanagi thoino aise thadoina thadoi kadai di isano na ngawbra ha haiduna amukasu khopak na thajili boying tumina lepi John Rogers chensilai bai kedorage se to bai thadoi saurnu se mayamdu kaino tawrisibu haina murum sonai thadoi amadi boying ani na ngangnaribadu kanamtadi tahaude adunani mi loi ngangnariba thadoi peri adu usitaba aibu nupini haibagi matagum nang aina lemna tharoi boying sorry fau haiba ngamdana mamaidu lukthaduna lepli ngaihaki matung mayamdu chakchana bahore adubu boying di yaudre yefabana kaino yamaru oiba ma yawramdrisina Rojesna kana yaudrege mayamdu sum yengnarakpada boying du yawramdre Johna boying yawramdre ne madubu washroom da changlugi haikibane yefaba phone amda toksilo ado washroom da leibrana hanamta yenguso chatlo thuna Rosnina kay tawrazano yefabana bye lehodie phone su paide thadoina nupi uba yadabanina ikairamlani ngasai gi khupaktuda Rojesna thadoi adumaina di haigano ma adugumba nupa nate thadoina michang liba kaiduni ne ha Rojesna michang gi wanate adubu ma nangna khaliba midudi nate thadoina natabudana nupi chopa gi haunabi khutke pairadana chopa gi acting tawrida Rojesna thadoi kanna lakhalai mind your language nupi ama oirabadi khara sulemo nupaga onsinara khatnagadaba nate natrabadi nang thadoina kaidauge ba ha natrabadi nang kaidauge habano ba aibu phoge habra ha aibu phoge habra ba thadoina asi haiduna Rojes da ilami mayamdu khamtoknai Rosnina bai yari se to thoibina bai to osi yare nupaga onsinarga khatna bhauna de Johna yari se to bai thoibi Rosnia thadoishi amda khamjilo bai nangsu somda lao asumna mayamdu amaga khamtoknai party su loikre mathang chatnakre Rojes ka John gana asaiba singdu loishalawi asumna numitu haukre nong nini gi matung thadoina hello bye kelere Rosnina leitradi tawrpa yadro haise thamlora thadoina as nangna marona ma thoibisu thamkibada ngairi nang amu tawrakpaduda sum hangbani yadraba Rosnina bye thadoina how dai Rosnina daboyingdo ngan thingnai aina bengta aigi resume pisanba chatpada thadoina yare adu kaidorage magi wari oredi toklasi nupi uba yadaba adu chakhotabada Rosnina he adugumba mi mande bema yam lemi ai sangba fau hanna yenglante thadoina nangdi magi manakta kaidoba chatluriba Rosnina ho iwa ogena chatluriba wari sibu makokti yam haurai thadoi noklaga haima sauriba Rosnina saudradi kaino aina kai haikige bengta chatloi haba natro thadoina kai beng no haisibo yam tawramli janina Rosnina as nangse sono chubasu sum henjil aba kainom tawri aina chatlurido magi bengtani thadoina beng haiba adusu magi mamingdi thadoina hello tabra hello Rosnina hello taraba thadoina kaidoraba
amuk mutta thamliduna Rosnina nate somda ima isau langlakpa aduda nungaitena thambane thadoina o thamlage hairo adude Rosnina thamoye hairo kaidaweba thadoina o beng mamingdo kai haibano haiba Rosnina panthoibii microfinance haibane thadoina o Rosnina o nate aduna ne aina haise nangna khaliba mi aduguma mande haise ma lakpada moige staff loimak loi ngaunai bema nga hana sakta mama numitudana sakta mama yam lemi bema thadoina adu kaidorage Rosnina aduda sunate bema masagi jewelry dukan masagi furniture phone dukan su yamna lei hai thadoi tumina lei wangangde Rosnina kaidorage tabra thadoina taye Rosnina kaino aduga tumi leiriduna thadoina kem taude Rosnina nangise nushirak-liro thadoina taningdeko aidi kaidobagi nushidoiba Rosnina ho yari bema nang sono churagane adum leihawro phare ai thamage nang wakhaldi khaluko nupina asumna phone su thamnakhre numitu hawkhre nong mathadoi amadi Rojes lambida thengnarami anidu ngaihakti lepi kaunade thadoi haifeti yengi sauning musu fawi tanjaduda Rojesna thadoi kai chatloino thadoi saudi sauningi adubu fajillaga pot am leirubane da Rojes ado da Rojes ti Rojesna aisu boyingi office da chatlubane ado amta ngai khone ai nangonda kainomda sengtoke nanga thengnabase tan jare thadoi paithoi Rojesna thadoi nang ai budi sauning lamgani haiba aisu khangi adubu numito aisu fathaba ngamkhidre nang saunuko thadoina saudeda haiduna mai leithoki Rojesna hoi nang aibu sauning laiba aisu khangi adubu boyingdo nangna khaliba mido nati mahak nupi angangda nataba mi yengba haiba karan taba haiba misu nati aikhoiga tinaruba loinarubagi ngausinaba manbagi wani magi punsida nanga manaba khara thengnakhibagi mana nangbu numitugi thawlokto thokibani thadoina karamba manaba aduga mana ifamda ichachu saure chatpa ngamle haina chalamliba paukhong lolamliba choirolduna kari Rojesna thadoi boyingdo nupi thire magi nupiga nanga sak chap manai khetnariba haibabu khajagi samrudu khaktani ichal adugi oithangba khanjaida samru thongi thadoigi na thongde masi khaktani khetnariba haibabu thadoina o magi nupi haiba Rojesna magi nupi magi punshi angawbugum leirami kuidri mana masagi thabakta mai onsinkhiba numitugi party dusu ayamba magi dama sinkhibani adubu thadoina adubu aina maram oiduna numito magi nungaibadi oikhidreko da Rojesna nangi naral nateda mangau thiba boyingi maralne magi mahuchinduna aina lale haijari thadoina ado da Rojes inamadubu hojikti leiriba natra Rojesna leikidre taibang thadoktuna chatkre nushiraba machanupa amasu thamlame thadoina inamadi matau karamna Rojesna aishu madumadi khangdre boyingna su haide matamdo ai Manipurda leite nupi thire haibadi khangi magi YouTube da thagalakpadagi matau karamna leikhidabanu haibadudi khangde aina Manipurda tholakpada ichalti taibangpal thadokre hairaki mahak angawbugum leirami ichadusu yamna nushi thadoina oh ado da Rojes adudi numituda aibu magi inamaduga manabagi Rojesna
Madumakni. Thadoina, da Roses, da boyinga aiga unanaba amta sinbiyuba. Mangonda lale haina amta haisegi singdokchagi. Rosesna landeda ichalna. Hoi fare adudi amuk chatlagi. Ngaikone. Thadoina, kari Rosesna nangi number piramo. Thadoina, haidoina number du pirami. Adudi fare da Roses amuk chatlukige. Rosesna hoi ado noi namanabi Rosnido. Thadoi noklaga chatkre. Asumna anidu chatnakre. Rojesu mayum yauri. Pamungda longna hippi. Rojesna boyingda phone amda butawgene. Madubu payu paikhalakadro. Haiduna Rojesna boyingda phone tawshili. Boyingna hello bye. Rojesna kaidaurige ekoi sharbo yum halabo. Boyingna halle. Rojesna wari ama leiramo. John galake. Boyingna kai wari no bye. Kibo kiko. Rojesna hoko na kiro leiramo. Kai nom disilamo chaklame. Boyingna sindrasu lau kaino nakut pandro. Rojesna ho yare oja thamme. Phone thamnakre ngayaki matung anidu yaurakle. Jona ima koi sharbu like mema mamaidu imunglomda onsinduna famlami leithoraklaga lekhibane haima isa khoi oire. Rojesna mani ima. Memana isa khoi di udaba kuireda. Karam palige noibo. Isa singbu sida sum koirakpro natraga kadai chatlubano. Ado noigi marupki kainomadi khanaba phaida. Imasu ahal oishilakledo. Jona ima adugine laklise. Memana fare chango mathakta magi kada leiramgani halakida ngairibani. Rojesna hoi ima anidu changlakle mathakta karakle boying machaga sanaduna leirami. Rojesna aham amta changjarake dana sir. Boyingna as yareda. Jona yam olame bai no yumse. Boyingna as nangshu wari diba. Rojesna isadi chaurene. Boyingna chaure magi damakni aine hinglibase. Ado bai kai warino. Rojesna naken thada leibado kuimalena yening ta hulange tawbanida. Boying as bai kotharanu ba chaba thengkhina bani. Boying mama bu kauduna angang adu pikre. Rojesna bai ima se waramlani nungaina macha mamaugi seba phanglaga legedabasida. Jona yare da bai come to the point chaba thengkhina bani. Rojesna hoine aine laklise chabani ko.